Jungle. Audio Jungle. Hojik nungthin pung ani takibaga loinana Story Collection YouTube tabiribasingbu khurumjari matik chaba sing siki tingdana thaba phanganba haibase government asigi pandamni khemchan me ahumda miyangi mifam pangthoktuna wareb lauragani kokomi lengaki wahang tareki pakum peningai oide Dr. Signen Maisnamda Columnist Award piragani Union Home Secretary na Manipuri Pibam review tawkhre Urkunda lalobo sing tingnabagi attack mi mari sokle Hojik macha khaina pau pajari sin koki narco terrorist singna lamdab singi miyam da landara khiba ingli singani sumna kulumdoigi megi tang ahungi numit asibu ningsingduna lakhibagi makha tarapo oina handaki oina su lagliba me ahumda Manipur miyangi apunba khana nainabagi mifam ama pangthoktuna tonga ware sing laugani haina kokomigi convener YK direna phungdokhibaga loinana kokomina miyanga loinana lengakta hanglakiba wahang taret adugi pakum Home Minister na pirakiba adu peningai oide haikre ngachi lamphem pata leiba kokomigi office ta pangthokiba pawgi mifam amada kokomigi convener YK direna hai English singani supna kulumdoigi me ahumdagi haurakiba wathok lanthok kaya asina maram oiraga ngasi phawba lamdam asida tangtu leitaba purakpa ngamdri lamdam asida hujik oiriba phibam asi yengduna lagliba me ahungi Manipur People's Convention of 3 Year of Manipur Crisis haina mingthomba miyangi khana inabagi mifam ama imphangda pangthokani mifam asida lamdam asida tholiba irang asigi aroisin ama purangnaba amadi matau karamna manglomda chaksingadagi haibasu khanagani khana nainaba asida tongan ma lekai khunsingdagi maira paibi local leader intellectual sing amadi CSO singi luchingba singna saruk yagani hairiba mifam asida tonga ba district gi su district ki thakta su pangthokani numit asida chin kuki narco terrorist singi khutta thawaina pontha pikraba ireicha singi mafamda ikai khunaba utuna lekai singda miyamna numidam pung 3 taba matamda maira katpiu mahangna makhata na hai tha sigi ko mangada kokomina miyanga loinana lengakta hangkiba wahang tereki pakum lenga asigi Home Minister na taha pikiba adu peningai oide madu chapchaba pakhumni haina laude lengaki chapchaba phireb ado pakhum sing adu mamita de lengangna piragliba pakhum asigi matangda me humda pangthoka doriba mifam asida punna khanaduna phireb laugani loinana makhata wa kari karamba khongjang changsingani haiba adu su mifam asida lemnagani Amaromda kokomiga lenga ka wari sanabagi phire ki matangda mifam asida punna khanaduna masigi matangda chapchaba phire ama laugani mifam asida lebak miyanga loinana lauba phire basi aroiba warisu oigani loinana Manipur government na kokomida unasi haina tharakhiba adugi matangda miyangi wakhalon taraba tungda unagani nataga unaroi haibagi phire adu lepkani maram aduna mifam asida lebak miyana punna saru yaminasi haina mangna makhata khi Malomdagi Maitram Phawbagi Club amasung Maira Paibi Singi platform ama weriba langdai Khanchunahan na tha sigi tareta thokiba tronglawgi thodok manungda asumba wayam phanganaba security amadi governance reform tawnaba tongan ba demand tara yauna memorandum ama Chief Minister Y Khemchan Singhada pisingkhibaga loinana activities singna hojik jangchiliba chara hemagi khongjanggi matangda chu khangankhre Lubasina pisingkiba memorandum aduna hauji state asida tholiba irang asiga infiltration illegal immigration amasung dakla lombadagi tholokpani hairi lubasina taliba demand singdi tronglawbigi bomb attack amasung atai manaba thodok singda senaba sing unlawful activities prevention act ki makhada akanba action lokhatkani makhata na attack torokpadigi ngakthonaba vulnerable oiba khunsingi ngak senaba security forcing matik chana thamgadabani satellite amasung ground surveying da yumpham oiraga wetlandsing wildlife situation amasung reserve amadi protected forest ki illegal
instruments takthokadabani mapping amasung popi thabagi thabakta sen thadaribe mioi singi mathakta action lokhatuna ain kaina popi thabagi thabaksing mapung phana muthatkadabani haiba demand sing yauri atai demand singi manungda English singa maga chama panjang ma thoidagi hauraga illegal vigilance sing hengalakpada data ama government na phongdokpa amasung akangnaba cut oki matam jauna Manipurda National Register of Citizens update tawgadabani English singa ni sumna kolumdogi me thadagi tholakiba hingsaje ethnic conflict ki mahutta terrorism ki thabakni haina official oina recognize tawgadabani hairi Tronglawigi bongi attack amasu makha tarpada security force na nongmai kapada mi ahum hat khibagi thawdo anima akanaba matangi manungda loisingadabani independent judicial inquiry tawgadabani land general by mioi singda lam livelihood amasung security khutakta piduna masagi memda khudakta hanjilhangadabani misam singda onsinduna attack chathariba khulai paiba group singa chathariba suspension of operation ge khongthang khudakta handokadabani hainasu memorandum aduda taksin ki malom awangda hojik chathariba chara hembe khongjang asi hena kansinbaga loinana epin taretagi hojik phawbada mi manga chara hembe ge khongjang changsin khare aduga hojingna topam gita devi kawi amana matam kaktana chara hime khongjang changchili memorandum asi prime minister amasung uniform home minister supisin khare hairi Kokomina sinduna tha sigi kumanga da lenga ta miyang wang tare hangbagi khongchatta khwaramba ima kaithen da mi kharana kokomi gi thomi desamgi hangi paside mayangba somorjipu tamthina phukiba amadi kokomi bu maran sinaba honarakpa thawong ado lukkayana akanba mongde yaningdeba phongdoragli Women Welfare Organization Kanglaipak WWOK gi Sironda Somorjita Khutharakpa Hakchinna Laubaga Loinana Chenaba Sing Masana Lale Haina Leibak Miyamda Khangna Singdorakadabani Laibaki Luraba Lamphamda Miyanggi Achumba Khongjangbu Nathainaba Siliba Thawong Kaidanungda Mai Pakpa Ngamloi Makhatana Laibaki Mayokta Leitanabasu Khangalagli Manipurgi Chanura Laisemba Maru Macha Laima gi Cherol Amana Cheronda Laibag irang thongnaba sinba mama sabi kharana iramdangi phidamningai oirabi laiwoi kharbi ima kayagi mingchat lekha tahle kumja lisingani sumna kolumdoigi me ahumdagi kuki na ko terrorist singna chatharakpa maitai tumna manghallage haibagi landa achauba thodang laukiba lamdam kayagi ima singi mamangda makhoigi damakta ikaiba phawi hairi apumba nupilu anul Bisembur district ki Cheronda Numitugi Thaudok aduda chapkhattaba mi gi lichat chataba Manipur thugaiba pamba singna chathakibani mayamna changchiliba hauriba isuda support tawdaba maranagi da khanba khunne kangbu amani numituda yaukiba ima singdo minungsi phawdaba mama sabi ngaktani hairi Numpok lenga apunba nupi luki Cheronda isa phubada chenariba sing matik chaba chairak pifam thoi mama di mama woina lebiu mama haibasidi chap manaba miyeng yengadabani Miyangi damakta sengna chachariba mama singda amuba kali taichanbadi afaba woiroi lebak singi damta mama kayana khongpam chena lebli haibase khangmu mathau tari hairi umanglai kanba lup ukalgi Cheronda miyangi ihogda khongchep hairaktanaba hona hosi lebaki chumna thabak tawriba mi kaya bosu oida pada kaya semjin sajinduna maran pisinba miyamda lana umbana singba kaya sathakare asiguma khunai singda maning makha tawna sumba phaba sariba mi singna lamdam sibu amambagi ironungda singthanaba leijabi thaduna honari leibaki oiba wafam sing asi hanba leitaba thingnaminaba matamda aikhoi masen humang taithokminagadaba matamni haibase aikhoi punamna khangjamina si hairi Committee of Civil Societies Kanglaipak CCSK Union Hope Social Upliftment of Manipur Students Guardian Organization AMSGO Manipur All Manipur College Teachers Association yauna tha sigi kumangagi miyamgi khongchatta mi kharana kokomigi thongmida khut tharakpa amadi kokomibu aranba sinaba honarakpa thawong ado kanba mong